खुरमजरी ISTV की पाउमिंग ताबिरी सिंह तराम नोकजरी असकी मरुब पाउदा मुस्लिम सिंगी ख्वाइदगी चौबा ईद कुमई हराव तयामग लोनेना पांगथोकनरी मालेम के अतई मफमदा पांगथोकनबगुम वर्ल्ड इंडिजिनियस डे की थरम मणिपुर दसु पांगथोकनखरे अमदी नेशनल जुडो चैंपियनशिप की ओवरऑल टीम चैंपियन मणिपुर न ओइखरे हौजिक पाउ संदोन पिजरी थाम चुपना चरा हेंदुना मपुगी मफमदा लाइनिंग परै चेलबा मतुंगदा ngasi इस्लाम लाइनिंग चटपसिंगी ख्वाइदगी चावब कुमई ओरिबा ईदुल फितर स्टेट असिदसु हराव तयामग लोनेना पांगथोकनरी ngasi अयुक्तगी हौना मियामना मनाक नकपदा लैबा मस्जिद सिंगदा चतुना लाई खुरुमकी कुमई असि सरुगम ओइना लाई खुरुमबा पिजे पिथक तौबा खुदोल तमनबा अरेबसिंगना लैतबसिंगबु मतेंग पांगदुना नुंगसी चानन हिंगमिनबना कुमई असिगी नुंगी ओइबा वाखलोनी ईदुल फितर नुमित असिदा मणिपुर प्रदेश कांग्रेस कमिटी की प्रेसिडेंट गैखांगमना इस्लाम लाइनिंग चटपा मुसलमान इचिलिनाओ सिंगदा याइफा पाउजल पिरकली ईदुल फितर असिना मणिपुरदा हाना सुनबा कया थादोकनदुना नुंगसी चानना हिंगमिनबा हेना चौखटपा नुंगाई याइफबा शांति लैबा लमदम अमा पुरकपा ओइरसनु हारी मुसलमान सिंगी ईदुल फितर कुमई असि बिष्णुपुर वार्ड नंबर 2 दा सुपांग थोकी थोरमदुदा कामसन इंडस्ट्री मिनिस्टर गोविंदास कोथौजम बिष्णुपुर ब्लॉक कांग्रेस कमिटी की प्रेसिडेंट CS इबोतोम बिसु सरुक याकी थोरम की सरुक अमा ओइना लाइसोन तिनसोन की थोरम पांगथोकपगा लोइना मियोय क्या सामिन थकमिनखी मिनिस्टर गोविंदासना कुमई असिना लाकपदा लमदम सिगी मपुम खुदिमक अमगा अमगा नुंगसी सानना लैबा अमदे शांति पुरकपा ओइरसनु फोंदोखी ngasi sangaribा कम्युनिटी हॉल दा असुगुमा थोरम पांगथोकपासी यामना नुंगाई कम्युनिटी हॉल असि ईदुल फितर नंगनबा लोकल एरिया डेवलपमेंट फंड दगी लुपा लाख 10 चंगना साबनी हाकी मालेम की मफम कयादा पांगथोकनबगुम वर्ल्ड इंडिजिनियस डे की थोरम ngasi जॉइंट कमिटी ऑन इनर लाइन परमिट सिस्टम मणिपुर सिंधुना लमयान संगलेंदा पांगथोकी कमिटी के कन्वेनर जॉय चिंगाखम एक्स मिनिस्टर RB मिंगथिंगना थोरम की चीफ गेस्ट अमदी प्रेसिडेंट ओइकी अतई सिविल सोसाइटी ऑर्गेनाइजेशन कया की लुचिंगबा लुचिंगबिसिंगसु थोरमदु सरुक याकी वांगांग किबसिंगना UN डिक्लेरेशन की मतुंगिना पृथ्वी की लेबाक सिंगदा यलोमी कन्ननबा पांदम थमलबसु मणिपुरददी अवाब कया मायोकनरी मणिपुरदा अपस्पागी मरुमदा भारत लानमिसिंगना मियोबी हक मतपिरी मौसागी खल थुगायरगा लोकताक पातगी पावर रिसोर्स लोकथोकली मितोप मियाम चा कया लमदम मसिदा चंगलक्तुना यलोमी अमदी माइनॉरिटी की कांखुल मुननबा पोरम सिल्ली पुनमासी कंजनबगी दमकता पांदमदा मणिपुरदा इनर लाइन परमिट सिस्टम चन हननबगी खोंजंग जॉइंट कमिटी न चंगसिलगली पांदम की प्रेसिडेंट जुमनामचा दिलीप कुमारना मणिपुरदा इनर लाइन परमिट चन हलु हाइना प्रजा सिंगना कनबा खोलाउ लाउदुना लाकली अदुबु पालिबा सरकार असिना असेंबलीदा ILP चननबा वारेप लौखिबासी मपुंग फाना चनहनबा मथौ ताई MLA हुमफुनसु हिरमसगी मतंगदा थमु सेंगना होनरबदी सोइदना माइ पाकनि हाइबो वाफम फोंदोखी इनर लाइन परमिट सिस्टम हाइबसी पालिबा गवर्नमेंट असिना अनिरक स्टेट असेंबली ना वारेप लौखरगसु सोददगी ममिंगदा मिंथोंदा मियाम मायोक लेबा गवर्नमेंट नि हाइनबगी दमकता लाई सोइदना लबो वारेप चन्ननबो होनदबा अदुगा मरम चाना मतम चाना अमसुंग मफम चाना लावगदबो खोलाव कया अदु तुंगोइनरगांदा स्टेट की असेंबली ना समनतगी वारेप लौरिना हाइनगांदा मियामदा कौथुम होननबो थंबासिना मरम वरगांदा इफेक्टिव ओइदबनी ngasi joint committee on inner line permit system in Manipur students wing sinduna number sekamari lena cycle rally ma pangthoki cycle rally asi Nambo Higher Secondary ground gi lamthaduna Kwakethil tamna lakpada Kwakethil police outpost ki police personnel singna satpa yaroi haiduna mukna bathoki adu rally satpa yabiga yabache yawrambana makhata na rally adu ngana pi thongdagi singjamai bazar fauraga ya school tamna laki makhata na nambul mapal dagi wahangum lekai amadi khuya thong tarba matungda khongnang ani karaktagi hata fauraga konung mamangda leiba lamyan ba sanglenda lamtung pham oiki manipurda ILP chanhalu amadi yalomi sing kallu haiba इबा प्लेकार्ड कया सिंग सिजनकी जॉइंट कमिटी के कन्वीनर एन अंगमना मणिपुरदा मितोमियन चा कया चंगसिलक्तुना यलोमी सिंग मुतकिबा याबगी अकीबा लेरे मसिदगी कलहौननबा मणिपुर सरकारना होनबियु हाइना अपील तौकी मतम क्या इमामांगदगी स्टेट गवर्नमेंट लौखिबा मणिपुरदा इनर लाइन परमिट सिस्टम चननबगी मदि यलोमी कन्ननबगी लौखिबा वारेबदो थबक तो ओंथोक पिरकांदा मालेमी मिपुम खुदिमंगना यलोमी खुदिमंगना मसा मसा की मपुरु कन्नबा थवाई यावरिबा समायना कोई इरमदम योबा लेंगाग लोसिंगसु इरमदम इजाति सि कलौनबगी दुगुंबा थवाई यावि बगलोनना ILP चनल लुवाइबा पौजिन सिमतंग मसी मपी मपा वाइ सिंग थमजरे
ट्राइबल खुदिमक यलोमी नते यलोमी अहानबा लमदम मदुदा खुंदादुना लिसांग सिटना मसागी पुवारी नाट लाइनिंग लॉन्चत लेंगाक लोन लेजदुना टॉप टॉप सक्तम गाक्तुना लेबा कालुप सिंह हाइना हानगी ह्यूमन राइट्स मेंबर एनजी नोंयाइन हाइख्रे स्टेटस की यलोमी सिंह ngасidi pukning wakhal leitadre masagi hak ngak senbagi district autonomy tanbagi alternative arrangement ILP amasung state tanbada lamdam masida ban blockade national highway thingba wakan mifam amasung khongchat tongduna sahi chupa miyam gi yahu state asida mayok nari yahu sing asina wakhal Paudo na hongdaba amasung bab tamin hongdabadagi phatapa ngam hongdabana lana sanction khrabadi state asida ikhang khang hongdana kalok irang tholokpa yabagi film da leiri maramasina problem asi warishin puraknaba state amasung kendra sakarna United Nations Organization gi yelhomi gi article 45 yauba haksing phangan mana kohan madamateng oigani Ningsing Bia State asida Manipur Human Rights Commission leiduna mathau pangthok tringaida UNO na yelhomi gi lauthokpa article 45 pu Bharat Sarkarna ayaba pinanaba recommend tawkrabani hauzik malem ge ayam balibak sing hak asi chana khrabani hai research forum Manipur nasu malem gi yelhomi gi numit pangthokre forum asina lamdam asigi yelhomi singna hauzik wari phibam amasung jingnaba sing masak munna khangdoktuna yelhomi sing kanjana naba tongan tongan bahiram kaya mukta seminar pangthokani hari Hauzik Chayana Toliba Indo Myanmar border fencing matangda Manipur People's Party na akan bakongjang sanction gadori. Minister of Home Affairs na haribu wapamasi Manipur Praja Singh bu apang basibani haikre. Hiram asida report ama. Ngasi MPP ki office ta pangthok pa pawmi singa unabada handak party asina Indo Myanmar border fencing ki phibam yengsiluba chatluba da thengnarak pasing pawmi sing da pawdam ki Ministry of Home Affairs na fongdorak liba wafam asiga lairam liba fibam asiga yamna chawna khenaba leire hana lamdam adungi miyamna church kaduna lining laison torumba mafam sing Myanmar rom da tinkhre oiragliba fibam asida MPP na haksina lawbaga loinana Manipur da leiriba civil society organization singa loinana akan ba khongjang changsilagni haina party ki wangang loi ais na vasyamna fongdokhi aikui gi India government is not government democracy ni hai democratic government hai public ne lang mukhe public ne violent with na violence the resort of na government with attention ye chingjin mukhe ko si tasin na de aduna ko di masi pamdi pamda zo mani people's party na CSO me tusan na laga strike general strike government of India ki attention ye chingjin na ba ko nam na taw na ba ko soida chata jara MPP andin tha MPP ki President Sovakiranna Sayed Nadiba fencing as Lautoktuna, Nauna Muk Sarvet Tauduna, Praja Singh Apamba si Tabakta Ontokadabni Haina, Davi Toki. I go my Kaidagi, I go boundary na, I go Hawaii, Ken and Louis Kanzabanina, Hari was saying was here, Pop Trip border fencing Kable Piu, Aduga Han Kar to Lotoga, Zayn and people Potokan, the disputes shop Tropanda, Anoga fencing of View, Adu Karimba city border fencing at the security fencing nega Haibula. So me was a border security force like that. Assam Rifle Mochindre, Assam Rifle Mogi Punasabi Mota, Aduna Punamakse, Assam Rifle Mota, border security force Lerga, I could say in Riva, border sea Pona Namita. I know what Sarvema Torokanda, I know what border fencing to be who have a media is in and MPP gi wangangloi ais nabasyam na makata na phongdo kibada Manipur gi chawrabala mangkhra fawda Manipur sarkar amadi Bharat sarkar na tumin na khangsin na dana leisin ba amadi Ministry of Home Affairs na Manipur gi praja sing bu apang basiba wafam kya phongdok libasi live activity haiki citizen kajaram church ngasi di Burma gi site ta meter tarana meter lising ani gi mathakta Burma gi site lesion gaya fencing gi site fencing dagina Burma site lesion gaya adu no li kai tawrage bo nahan makai Manipur gi citizen na sasaramba church da ngasi Manipur gi macha am na salum ta Burma sipai na sangandre no masi gi lam se ai khoi Burma gi lam oire na koi Manipur lam natre masina tapli Ministry of Home Affairs na hariba ai khoi gi lam natraga koi khulam mangba wafum leiti ai se masi mang adum ka e Manipur gi oiba Prajana Manipur gi oiba Prajana makhoi gi dum sajana sei kaya satar mesar so ngasi di fencing to dagi Burmese na makhoi gi lam sanga no sanga da bazibo
अखोई लम मांगद्री बुरा है मसी अखोई लम मांगल लबने मणिपुर पीपल्स पार्टी ने मसी सुबह याबंगम दे मणिपुर की प्रजाबुल अपंग मसीबा मणिपुर की प्रजाबुल मिसगाइड तो बसे मसी मिनिस्ट्री ऑफ होम अफेयर्स की स्टेटमेंट जे कोई कंडेम तो हुई Indo-Myanmar border fencing ki matang da MPP na civil society organization kiaga loinana akan makhongjang sangsinduna Manipur gi lam ngak sengani hairiba si kadai fawba thabak ta onthorak gi haibadu matamadu fawba ngaimin batari aiko gi pawmi Nabakumar ga loinana Baudam Jadiba Sunil Kumar ISTV News Info Mahatma Gandhi lamjing makhada India sin matungna Congress party na British शासन की मायोग तथाकिबा भारत थादो हाइबा आंदोलन क्विट इंडिया मूवमेंट की हुमद्रा माथोई सुबनिंग सिंह थोरम मणिपुर प्रदेश कांग्रेस कमिटी ने सिंधुना कांग्रेस भवन ngasi पांगथोखरे थोरमसदा एमपीसीसी की प्रेसिडेंट सु ओरिबा डिप्यूटी चीफ मिनिस्टर गेखांगमना लुसिंगदुना महात्मा गांधी अमसुंग पंडित जवाहरलाल नेहरू की मूर्ति दा लैसु कलबा मतुंगदा भारत के निंगतम लांदा सरुक याखिबा फ्रीडम फाइटर्स सिंह की फोटो सिंगदसु लैसु कटकी थोरमसदा एमपीसीसी की वाइस प्रेसिडेंट एमएलए टी मंगी बाबू हिल एरिया कमिटी की चेयरमैन डॉक्टर चालतोलियन अमो MLA T Mangawaife, Parliamentary Secretary Victor K. Singh, Dr. K.S. Loken, Congress की तोहान बुलुसिंग भी कया सरू याकी भारत जाति की अपुन बगे सक्तम ngakmin ननबा प्रेसिडेंट लुचिंग दोना वासक लोमिनकी डिप्यूटी चीफ मिनिस्टर के खांगमना मणिपुर अमसुंग इंडिया की अपुन बगे सक्तम ngak तुना थमदनबा मियामना सोबो थौदांग लोमिनसी मतम अदुगी फ्रीडम फाइटर्स सिंगना ममालेबा की दमकता संक्शन खिबा खोंजंग अदुना ब्रिटिश ना खांगमंगम दबदगी भारत थादोक तुना सतखिबनी फ्रीडम फाइटर्स सिंग अदुगी थौना लिंगजेन अदुदा अखोई खुदिमक थबक तौसी मणिपुर लाइरिबा लाइनिंग लाइसोन सक्सु खेनबा अखोई खुदिमकना अमत ओइना इंडिया की अपुनबगी दमकता थबक तौमिनसै मदुना पालन थोरमसै पांगथोपगी मपुंग फाबा ओइगनि हाइकि पार्लियामेंट सिंह पार्टी के लीडर सिंह आयामा लाइओइख्रबा उनसी कथोक्तना लेबाक दमकता लेबाक फ्रीडम की दमकता कथोखिबा अदुगुम्बा आत्मा द शांति ओइना इसोर मफल लेजनबा लोयना मखोइना तौबिरमबा सत्पिरमबा मंगलम चर्च में से अखोई लेहोरीबा जेनरेशन अखोई पुनमकना मतौ तमदना मखोई फुटस्टेप तक फॉलो तौदना अखोई कथोप नाइना लेबाक की स्टेट की अमदि समाज की दमकता अफबगी दमकता फॉर द कॉज फॉर द राइट कॉज अखोई कथोप नाइ बोलोयना मदि नीति नियम द फॉलो तौदना मदुदना अखोई मसी कतली श्रद्धांजलि से मगु फाब ओगदबनीना मणिपुर सरकार की फायर सर्विस डिपार्टमेंट की इमरजेंसी फोन नंबर 101 असी ngasi yakidabana maram oiduna tangai phadaba mayau langpongna singba khudaki pau phauning basingna telephone number 9436 274 661 natraga 9436 020 777 natragana 841 597 1234 दा पाव फोर पयागने है मणिपुर सरकार ना सना कोनुंग लौसिन नबा वारिब लौखिबाबु यानिंगदबा फोंदोक तुनंगसी चाथाकिबा वाकन मिफम अमदी खननेनबा थोरम निमित निफुनिपानी सुखरे गसगी खननेनबा अमदी वाकन मिफम मदुदा सरु याकिबा तोआन तोआन बलुप सिंगदुदी कंगलेपाक लोइना सिलोना पुनबमरु मणिपुर कलमनिस्ट यूनियन राइटर्स फोरम अमदी साहित्य प्रसार सभा वांगजिंग चिंगबसिंगनी सरु याकी बिमिहुत अमना फोंदोरपदा सरकारना मियांग यापाम मतुंगिना थबक तोहनिंगी सरकार की सना कोनुंग लौसिननबगी फिरेप हांदोकपियु हाइकी थाइनादगी चनराबा परंपरा जे अखोइना काहंजनिंगदे हयें इचाइसुगी हांगततसु कोनुंग हाइबसे करिनो हाइबसे खंगौनबगीदमक्ता अखोइना सरु कनबा लाचबा ngarang singsamai mayengom lekai da leiba NRL oil pump da thau pibaga mari lenena irang thokiba duda SDO ga karigumba hiram amata da mari lenade kanagumma matana club ki ming sizna duna aran ma thabak tobitena na wafam khanghalakli pamasagi mapu amadi club ki miut singa punna phamina duna pau aduna nakalani gi marakta bhab tanadaba amaleram badusu yanaba purakre hai Senior Citizen Forum Kakching na Sinduna World Senior Citizen Day ge thorom ngarang Library Information Center Kakching da pangthokre thormasada Senior Citizen for Society Manipur ge President N Binoy Senior Citizen Forum Kakching ge President N Nimai Hanagi President Kalimon Su Saruyaki thorom ge saruk amoina halu arba nupa nupi kunga mapanda sel amadi inapi khudol tamduna ikai khumnaba utki Sahi ke agi mamang dagi sembidana lakpa norem thong mapadagi makui Chingjin Pauba
Lady Balambi, Tile Kongbal Chokot Torang Lupna, Sang Basenpam Putokuna, Nung Taduna Lambi Shamsin Cre. Nasi Lupki members Singamadi, Lekagi Muika Galuina, Lambi Shamsin Kibani, Lupki, Hong Sangbam Ojitna, Lambi Sham Nanabatang Bank Pirak Padagi, Asuguma Sakot Torangi Tabasimiam Gawabi Yangduna, Tabak Pakat Pani Haki, Lupki President N. Gopalna, Lubasina Makatana, Lamdamasomda Ising Pangdribasi Pangana Honagani, Masadamiam Namating Pangbiu Haki. Hangnaba isingi matang sita koi yam thuna koi pai ba so mo pudana mayam wari basi masi phangnaba koi local gi MLA amagi through da koi hai huju ji koi anga siga singma koi ma ki mayum da sasaru dana koi haina jadana jithi dargas idana koi masi yam thuna pipeline asi no mo purerga koi mayam si awa basi pungna koi koi jagani Lamdam Sida Kundariba, Masing Yam, the Yalomi Sing, Chokot Minanaba, Ta Kaidana Ning Tamna Minanaba, Hyper Pandamda, Indigenous Minorities Organization, Manipur, Imom Goba, Lup Amanona Semkre, Lupasigi President, Vice President, Amadi General Secretary Matangshina, Kubler Kom, Bapui Purum Amadi Rengsom Tanga Chiruni. Nauna Sapolok Palup Asibu, Sakang Bitorum Amangasi, Puriroma Konama Kondaleba, Lubasig Office the Pangtokre, Toromoda, Manipurgi, Manjil, Tana Zatpa, Lupkayagi Luching Balusing Bissing Saruyaki, Wanga Kipasina, Masing Yam, the Bapurup Sing Tabakta, Linkat Kibalup, Asigi Tabak Torum Sinda, Manipurgi, Masak Naibalup, Singna, Mating Pangani, Pongtok Pagaluna, Yellow Missing Punchinduna Manipurga Sobe Susinda, Saruk Yamina Si Haba Apil Toki. Torongomari Lenena, all Manipur. Chingmi Tami Apun Balupki Luchingbi Momona minorities Singitamata Lup Amatoropasi Yamna Puning Tawiningani Lubasina Pakala Patabak Trom Singdata Lupsing Sumating Pigani Manipur Kundari Yellow Sing Machet Tana Tugainaba India government Leptana Silly Habe Miam Kaminasi Lunana Masing Yam the Bapurupsa Sinalebaki Asobe Susinda Asobotodang Lobiu Haba Apil Toki. Karigidamakano ay koy nga sige sing nga masungtam haydana singmi tami singmi haydana nga sipaw ay koy na laiba koy na sang sina laise akoy sing da ay amba ay koy na hek hodoro badagi na ay koy tampak da koy wala sin tawjade sing da laiba akoy ihan hamba da koy longa koren kumda koy singtam na minaduna polan ba adugum laban sisana ba gilikul ipa ipugul magi likun bu ay koy na mari tigasare In Police District Police ke SP Angam Nalusing ba Police Kangbu Omanangasi Mahabali area de Ladiba Amon Akai Kaya Bom Libra Hadun Sek Tokre Mahabali Umangdasu Apan Batok Payaba Polam Sing Libra Hana Yang Sinki Lambigina Yatasu Nung Lengway Pesin Bidana Apil Tori Kongtangasi Lakatoriba Agas Kitang Trom Doyamasu Agas Kitang Taraga Mangagi Trom Singi Manguina Section Torong Lokot Panihaki Wangu Sabal Government Primary School si Ozagi Awat Palere School si Hauzik Mahiroi Chamaga Kuntrama Toy Leribani Makatana School si Hinganaba Marina Sakana Mi Yang Sangbiu Hari Wainam Tingel Ireima Harau Committee na Sinduna Umang Lagi Matangda Kanani Nabagi Tormama Singzami Wainam Tingel the Ladiba Iremagi Labung the Pangtokre Nasi Pangtoki Tormatuda Minister Hemo Chandra Yauna Kang Hikaya Saruyaki Kanani Nabaduda Manipur State Archives ki Nauribam Indramanina Umang Lai Amasung Lai Harau Bahibas the Wanganki Ukalgi Mutum Manitona Umang Lai Harau Bagi Satam Kaitarakpa Amadi Kanana Upai Lunena Professor Sariam Nilabirna Wainam Tingel Ireima Amadi Tawan Port Lakpa Haibasida Marik Jumbuwa Pongdoki Haukiba Sahi Karigi Mamangdagi Sagulbun Kendra Madi Pasoi Kendragi Manungda Ladiba Lambi Semlakiba Retaining Wall Danez Road Median Singasi Atubu Matamda Quality Lane Lotion Biu Haina Kendra Aniasigi Manungda Ladiba Sangstan Kayana Semba Coordinating Committee na Pongdorli Tera Khuraizam Lerak Amadi Lukram Leraki Lamlong Madi Pangba Zaga Asida to an accident Tolibasi Koknanaba Traffic Island Sabiu Hauzik National Highway Tadis Sabiengi Lambida Miu Kayana Gari Sing Kamjinba Amadi Uwasing Tazin Mana Lambi Chilale Masik Koknanaba Madi Lenaba Department Yang Biu Hari Ya School Kendra Manungda Liba Halu Miu Chaniga Amada Always Pension Card Sing Yantokre Kendra Sigi Emily Elangwam Chana Card Sing Adu Kuchina Kibani Emily na Pongdo Kibada Hanak Sahi no Hab Kiba Always Pension Gi Card Asi Raznitigi Kenaba Tamdana Pibani Al Werebasingi Mateng Kradang Werebasu Pangbangam Naba Sakana Kudung Sabasi Pangan Bani Haki Nagaland ki heritage village manakta lambi nam thaki badagi state asigi dakar oiba thau ki phibam phalam dabadu hauzik thau gi stock ki phibam kharama kai phagalakle ayosidi phangba pauda petrol numit tara ni thogi chanagadaba stock kiloliter
लिसिंग अमगा मरफुदरा लेरे अदुगा डीजल गी ओइना नुमित तरागा मरीनी गी स्टॉक ओइना किलोलीटर लिसिंग अहुम निफु तरुक लेरे केरोसिन नुमित तरानी गी किलोलीटर समापन मरफुदरा LPG की ओनदी स्टॉक की फिबम नियमली निमित मरीनी की मेट्रिक टन चहुम ग यांखै की मरी खक लेरी एयरक्राफ्ट टर्बाइन फ्यूल की ओइना निमित तरा निपान की किलोलीटर चहुम यांखै मंगा लेरी हरी System of Rise Intensification SRI की मतंगदा People's Endeavor for Social Changes na sinduna nomi goiba miyam bhap taminaba thorom ama jidibam town hall pangthokre thoromasta Imphal Jila Parishad ki upadhyaksha tes ibomsa Manipur Lomi Loop Jidibam Area Committee ki General Secretary Sandam Biren Organization ki Director Dimgong Romaishu Saruyaki Hills Areas Committee ki Shakti Madi Mathong Mapung Phana Pangthok Pangamnanaba Lonana Hills Area Village Authority Ek Mapung Phana Chanana Papandam Dangasi Kuki Inda Nomi Oiba Khanani Pangthokre Mipamaduda ex MP BD Vering Professor Gamumi Kamai Amadati Maruiba Miyukia Saruyaki All Tribals Forum Gi Secretary Kavidona Manipur Sakana Ekasin Mapung Phana Chanana Bahona View Loinana Committee ki Shakti Sing Mapung Phana Panganlu Haiba Wapam Pongdoki Senapati District ki Horticulture Office ta thabak tauba officer ani ngarang Senapati dagi halakpada sakhang daba khulai paiba singna kala tombi amasung saparmena ani marakta phakre hari police dagi phangba pauda phakrba mi ani adudi Maitram Priyo Kumar ya school dagi ni aduga topa amaduna wangkhai rakpam ibo pisak nongmai bung dagi ni hari makhoi ani na tongkiba Spark car MN1W 6687 Shanghai Police na Kangla Tongbidagi recover tawkre imung manungna Shanghai Police ta report amasu tawkre hari Nungba Tamilong amadi Tamai Block Congress Committee na sinduna ngasi nomayu oiba Mahila Congress mapangal kangkan hanaba amadi mass enrollment gi joint workshop ama Hotel Nirmala ta pangthokre Manipur Pradesh Mahila Congress ka kusam naduna pangthokpa workshop aduda ADC Tamilong gi chairman Z Sohyam Haumai Mahila Congress ki President RK Rani Sanasu Saruyaki Thoromgi Saruk ama oina block singa sigi nupigi committee semduna hena mapangal kangkat nana bahonari samaj da nupi singbo awang mathak ta thamnana bahona bada nupi sing gyan taba mathau tai nupi singi nuayai phanana ba tongan ba scheme kaya maruweba wafam kaya RK Rani Sanana pongdoki Amoromda Mahila Congress workshop asi Thongju Kendra gi hanami oramba Bijoy Koizam yumda su pangthoki Thongju Block Mahila Congress Committee na sindra pangthoki ba thoromada Bijoy Koizam amadi Rani Sana yauna atai karmi kaya su saruyaki thoromgi saruk ama oina nupi gi sakti hengatnaba wafam kaya su phongdoknaki Nomagi oiba entrepreneurs ngi financial management gi matang da training program amang asi Thangal Bazar da leiba cinema Peridoscope ki hall da pangthokre Manipur Chamber of Commerce and Industries amadi United Bank of India Kasa region anina sindra pangthoki bothoromaduda UBI Kasa region ki chief regional manager DP Paul UBI Link office ki chief manager IP Singh UBI Imphal branch ki AZM Nirmali Jina amadi atai masak naiba miyu kyana saruk yaki entrepreneurs na lamdam masuda entrepreneurs sing mai pan ge harabadi bank amasung entrepreneur makoi sing asigi marakta afaba mari thamba tangai phade phongdoknaki Maoist Communist Party Manipurna chahi ani mapung pharak pagaloina wal Proletarian Revolution ki saruk ama oina malem ge lebak sing da lan thengnariba lup sing maruina Indian Maoist amadi masigilan mi Salup People's Liberation Guerrilla Army amadi Communist Party of Philippines ngasigilan mi Salup New People's Army da lup asigi Central Committee member amadi lup asigi lanmi Salup New People's Militia ki Central Military Commission ekai khumna bulakli lup asigi chairman Taibanglen maitei na tholok pachero lamada haujuk phawbada ning tamnaba leiriba Nepal, Bangladesh, Bhutan, Sri Lanka, Afghanistan ki Maoist Party sing loinana India ki mayuk talan thengnariba awang nongpok India ki lalalup sing busu ikai khumna bolagli lobasina sahi ani mapung pharak pagloinana international amadi national context animak tuna yau changsilagli basi makata na hena mapung phana changsin kigani Manipur Maoist hena mapangal kakar hanbagaloinana haujuk leiriba New People's Militia bu mapung phaba miyam gi lanmi New People's Army ki thakta samgat pagi tangai phadaba du laklei atuba matam gi manungda Afghanistan Bangladesh Bhutan India Philippines Nepal Manipur amadi Sri Lanka gi leiriba Maoist organization mayam gi oina ASEAN Maoist Coordinating Committee ama sangbat lagani World
proletarian revolution adu anoba sapu uma pibangam lagani hari hiram masida Maoist communist Manipur na lady loop single loinena khanane na ba hawragani ngasigi maruba chirbatan phamasida Manipur gi ningtam lanjang kumang chawsna na bagi damakta Manipur gi yelho phurup abadi yelho mi kandaba yade haibasi nahuna na ning lagli yelho mi kana kana bu oigadage amadi Manipur haraga kana kana bu khanagadi habagi matang da palladuna lising masamapan phuba mapan Manipur bu Indiana lawslaba matungda changlakpa miuising bu nan Manipuri haina khangnagani kumza asigi mamangda leiramba miuising amadi makhogi charol srol adubu Manipuri haina khangnagani awalanda khulanduna amadi tongan ba feudal system namaram oiduna Burma Assam Tripura amadi Bangladesh na singba mafam singda masoi khunda khraba singna Manipur da halaktuna khunda ragadi makhoi busu yelhomi haina sakhangani lising samapani phuguma pangi mamangda Nepal dagi chalakpa Nepali India dagi chalakpa Indian haujikna maitai pangal haina khangnariba phurup amadi Burma dagi haijalakpa mioi punamak asai Manipuri oina masak khanglabasu makhoi bu yelhomi oina masak khangbadi aran oigani yelhomi kanana bagdamakta Manipuri historical dialectics amadi ngasigi khunai gi tangkak amadi singnaba singba mutana neinaba chumgani lobasageni suba national convention na Manipur da yelhomi kanana bagi warep lawkhibana yelhomi masak khangminna bagi tangai phadaba adu lakli yelhomi miyam pundabagi khudong saba logduna Indiana makhoigi lengakta chauna jingnaba leitara lengakli amadi miyam bu ot nairi wakolon asida Manipuri miyam phurup ki khenaba thamdana makeup thokminarasi lobasagi mapokumon tharomgi numit asida Manipuri miyamna yelhomi kanana bagi tangai fadraba thawaya silominarasi Maoist na yelhomi kanana bagi damakta changsilakadaba tongan ba khongthang singda saru yabiu amadi mapung phanbiu hai Japan embassy ki santang makhada Chandel district ki Analon Christian Institute ki Lupalak humpuga mari lising putare rom changna saba building amangarang Japan gi ambassador Hasuhisa Kuwamurana sangakre Thoromasida Chandel gi MLA Victor Kashing Su Saruyaki Hasuhisa na Japan government gi miyang makhada India gi mafam taragatari packet pa project ki sarukam oina institute asesu sabani Lebak ama chakot pada education na yanglin saru oibana education da ahena miyeng thamduna building asi sabani masina naun haugulang iba mahiru singda kanaba piduna lebak asi chakot pada mating oisanu haiki Punsida mai park pamiyo ama oige harabadi taksi khasi leiba noluk patai haina deputy chief minister na phongdokre Dolang village congress committee na sinduna hotel Impal da pangthoki ba mahak pokpagi thoromda wafamasi phongdokibani thoromasida ADC Tamilong gi member kaya su saruyaki khulgi awat apa kaya gi matangda Sirol amasu deputy chief minister da kushinaki gakhangamna haujik Manipuri oriba phiba masida kendra gi manung hanjanba khul kaya da chatuna awat apa kaya gi matangda wari sanaba phangdabi awabelai ekoi masal gi marakta nungsinaba puraksi harabadi punsin batai horok libana hasina lamcha sajat phajadrabadi punsinaba yaroi dolang khulgi lambi thong mai masing ana layengi lamda wat pasing yengsinduna sengben anaba onagani habagi thajaba thamki Aka seperti awal dapat ekstensi amang ada macam amang perlu kejoge perlu ai nang support tawi nang musi nang musi amuk musi masih manis tak ada Manipur Sarkarna matam gi oina asoba phamnaiba kaya gi retirement sahi yorpada makhogi service sangdokpagi hainebi ama thambasi Manipur miyam gi mayoktani haina Manipur Pradesh Trinamool Congress Committee na hairi retirement sahi yorba matungda amuk makha tana thabak tahonbasi misang sangha achan mirai naiba mali maramaduna secretary DGP Agriculture Education amasung Industry Director singbasing thabak pathabagi matam joroklabadi potahan kibana miyam gi apu oigani hairi Handak ban blockade kaya national highway singda karoli basida all Manipur government higher secondary lecturers welfare association na kana yaning da phangdokre national highway tatpadagi awaba tariba punamasi khantabangam da moongda lairaba kayana sara henbigi phibam da lakliba mairo singna kangaung dariba talak asida UNC amadi cookie state demand na kauriba banasi yaning de khodak ta handok pinana ba appeal tawri Washan Marin Tengbagi Tabang Mapung Pana Pangtok Tabadagi Nabol Kendri Manung Dalaiba Ka Sanjan Bam Amadi Masiga Koibadalaiba Ngayok Pukri Amadi Labuk Sing Sing Tumjilakadore Washal Marinda
pal matek matek saduna thamliba sing asina nong tadaba matamda khara kanaba leirabasu ising saugi matamda di masina hena khudong thiningai oire ising da tawthrakpa napi singnang kabukang kaya panduna isingi ichilda apanba pire pal thingniba sing samdok sadoktuna kha sanjen bamdagi pathabi lokol phawgi saruk asi pakthok chawthok anduna khong maril tengthok pinanaba kunja singna pukning chingsilagli ising chau khudingi magi sonda pham kya thome logya thome adun maram aduna sakagi magi da project si athumutum lo semena muktamta singjari loinana kogi sajam bukhang gram bajagi makhale ba pathabi hare lo policy sarauna lopori chamuki phamni adu sahi khuningi haiba nga ko masi manghale hisu mangdore mangdabu mayam sigi kanbirigumta sakagi magi da singjari Banu Elais Salima Sahi Kulum Surabi Chalak Pakuidribi Nupiema Ngarang Thobal Bazar Dagi Mafam Khangra Mangkre Nupia se put Mangarum Wangi Kulai Kuchu Mamai Koidanai Masam Teli Mana Toki Matam da Sango Masugi Panik Amasetki Adu Ngangli Nebat Machugi Purit Amalitki Angang Masugi Piyama Yanki Kana Gumbana Nupia se put Tenebirabadi Manak Nakpa Police Station da Pau Pibinaba Thobal Police na Kangali Soplang Kulgining Tau are Tuipalemba Konghai Ngasinung Til Laikidre Masagi Chahi Marifu Sukre Laikidreba Ning Tawasi Ngarang Accident Topati Gilakan Narkibani Lising Wasamapan Kuntragum Doida Po Kiba Tuipalemba Lising Wasamapan Maripudradagi Kulgining Tau Eraki Maki Aruiba Lairon Chanmigi Thorom Ngasi Pangtokre Thoromasida Maite National Front Kangli Paki President Sing Shubam Wangliam Bilay Masu Saru Yaki Manipur Sarkar gi Horticulture and Soil Conservation gi miyeng makada Educated Farmer Association nongadana sinduna tongan afam singda sataraki balomi singi training ngasi Hairong Khombi Community Hall Lamlai Delusion kre Thomasida Lamlai Nagar Panchayat ki chairperson Thangjam Memi Lamlai Students Ideal Club ki President Teis Khamba Lamlai Development Committee ki President Case Basanta Susaru yaki Thomaduda farmer singda tongan apolam kaya kusinaki training program aduda KVK Infalis ki Dr. M. Dinachandrana Vegetable Cultivation Temperate Mushroom gi Provider Dalajit Thiamna Sengum Thaba Amadi Dr. M. Thoithoina Lainatina Amadi Manama Singda Tin Kang Taba Amadi Lainatina Kayagi Matangda Resource Person in a Wanganki Nos Brand Film gi Mangasubu in a Putokadaba Sanarik Film gi Yapatoni Torom Manipur Press Club da Pangtokre Thomas da Manipur Travel Development Corporation gi Waikom Birian Mangang Film Forum Manipur gi Chairman L. Sujakanta Sharma IMC gi Councillor Birjit Loksembam Su Yaki Film Sigi Director na L. Rajasni Aduga Putokpana Khalil Mangang ni Film Masda Baby Rekha Jamuna Olena Singh Mayauri Ngasin til punga maga mini nipu mangarom tama matamda Impalis Commando amasung nipu suba Assam Rifles singa post ke pun bakangbu amana pepa ke kada ama top kuno forest gate ge fare Impalis district ki SP na thorok pacherol amada phagalaba miyodudi athokpam basakan tamaitai chaikun mangarom sure apokpa ram soron mangondagi hand grenade ama recover tawre hai Impal Jiri Lambigi Barak Thongi Clam Tatuna Gari Lan Bayaram Dabadu Nasidagi Moksagumna Gari Lan Tok Lansan Yare Hari Oze Makata Nasana Bagi Pau Lobisi Shana Bagi Pau Pizari Sub Junior National Judo Championship ki Overall Team Champion Manipur no oikre Judo Federation of India gi miyeng makada Manipur Judo Association sinduna thasi gi tang tariat gi chatrakpa championship asigi lotion bagi thorumda Chief Minister Okrami Bobi Manipur Judo Association ki President Wediba Works Minister Dr. Ratan Kumar Parliamentary Secretary Megha Chandra Amadi Bungjalin Balte Susaru Yaki India ki ahan ba judo gi Olympian Laikidrabi Brojeshwari gi photoda se Minister Yauna Saru Yaki basingna leisu katune kai khumna ba utki Championship asida Manipur gi nupi gi team na punna gold medal ahum silver medal mari aduga bronze medal ani punna point kumapan phangduna nupi masagi overall team champion oikibani aduga Delhi na gold medal ahum
bronze medal ani phangduna runners up taki Haryana na gold ama silver ani phangduna hum su position taki nupa masagi kanlupta Mizoram na gold medal ahum silver medal ani bronze ani punna point kun humdoi phangduna nupagi team champion oiki Haryana na gold ahum bronze ahum phangduna ani super position taki Delhi na gold medal ani silver ani aduga bronze medal ani phangduna ahum super position taki aduga Manipur na gold medal ani silver medal ama bronze medal manga phangduna mari super position tauki punna state kun gama thoine saru yaduna chathar kiba championship asigi lotion bagi thorom ga mari lenena se minister okrami bobina sana khona bana jati asibu masama u phana thambada natana lamchat chaja chu phajali masina hogulagi bana harul singbu jati gi yumbi oinabagi damakta pungning thawat kadabani bar sakana sports ki infrastructure sing samgana bagi damakta pangba yaba mating pangduna lakli state sakana su sel thumgi awaba lerega su sports ki damakta di infrastructure kya sambali state asidagi Olympian international amadi national gi thakta judoka kaya puthokre matungda su masana asidagi international level gi sanaroi kaya puthorokani habi gi thajaba thamki championship asida nupi gi best judoka punati sharma nataki aduga nupa masagi best judoka na Haryana gi Nitin nataki hariba trophy sing asi leikidrabi Olympian Brojeshwari gi mingdama ki mung munungna piki team champion amadi overall team champion takraba singda se minister na trophy sing kushinaki Sub Junior National Judo Championship ki ngasi sanakiba nupi masagi arueba bauta Kerala amadi West Bengal ani under 15 girls ki 44 kilogram dalamba tonaki match atuda West Bengal gi sanaroi Payal Kerala gi Bijeta gi makuta maiti ki match asida West Bengal gi Payal maithire haiduna West Bengal gi coach Priyaranjan Das Gupta na miya mamang da pubadagi Judo Federation of India na West Bengal gi coach Priyaranjan Das Gupta bu tanthok lei haina federation gi secretary na lauk thokre in front of all of you my Priyaranjan Das Gupta coach of West Bengal which is totally against judo and unethical also. So, Judo Federation has taken a decision. I announce on behalf of Judo Federation of India that Priyaranjan Das Gupta will never be part of Judo Federation of India in any program in future. And we will write to the Bengal Judo Association to take an action in their Welalong Thangta Association Manipur na sinduna thasigi taradagi trawamdoi phawba Kumalapa Indoor Stadium da kungamari suba state Thangta Championship pangtholagani hari Powers District Football Association na sinduna Kumalapa Sports Complex ta leiba artificial football tafta tramari suba El Sangita Memorial First Division Football League King ase sanaki match ta wafa wangoina ISNSC haurebi bu goal mari amada maiti ba pikre wafa gi goal mari adu Ajit Henba naubi amdi mani tomana goal amom chanmangam ki ani suba match ta Ipsa Yunam lekaina CRPF Langjung bu goal ani amada maiti ba pikre Ipsa ge goal ani adu Robert amadi Anand Kamina goal amom chanki CRPF ki goal adura singsina chanki adubu CRPF na penalty ama phanglabasu goal ontok pangam kide Nasino magi wakiba ay ngasagi pau pizari ICAR lampel patagi phangba pau gi matungina ngasagi khwadi gi sakiba si Celsius degree kuntramathoi dasmik nipan oiki aduga khwadi gi ingbana Celsius degree kungamathoi dasmik manga oiki nuksata yawba ising manil gi chang ayukta chada marfum doi oiki aduga numyung matungda chada humbudraga manga oiki nongju gi chang millimeter ama oiki Losalak pada maru ba pau amukane pizari Muslim singi khwadi ki chawba Eid kumhai harau tayamba galone na pangthok nari
मालेम के मफम पांथोकनबगुम वर्ल्ड इंडिजिनस डे की थोरम मणिपुर पांथोकनख्रे मणिपुर सब जूनियर नेशनल जुडो चैंपियनशिप की ओवरऑल टीम चैंपियन ISTV की पाउमियंग ताबिरिबसिंग अमुक